ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯄ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯣꯒꯁꯠ 18ꯗ ꯃꯤꯅꯤꯠ 13 ꯔꯣꯝ ꯐꯝꯂꯒ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯐꯝ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯕ ꯂꯩꯔꯕꯁꯨ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯦꯟꯅꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯚꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯕꯁꯨ ꯃꯤꯐꯝ ꯑꯗꯨꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯅ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯌꯩꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯍꯤꯡꯗꯤ ꯍꯤꯡꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯕꯗꯤ ꯒꯕꯔꯅꯔꯅ ꯅꯧꯅ ꯁꯃꯣꯟ ꯑꯃꯨꯛ ꯇꯧꯅꯗ꯭ꯔꯕꯁꯨ ꯃꯇꯝ ꯂꯦꯞꯂꯒ ꯐꯝꯕꯗꯤ ꯌꯥꯔꯤꯕꯅꯤ꯫ ꯒꯕꯔꯅꯔꯅ ꯁꯃꯣꯟ ꯇꯧꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯤꯐꯝ ꯐꯝꯅꯕ ꯃꯇꯝ ꯂꯦꯞꯄꯒꯤ ꯃꯇꯥꯡꯗꯁꯨ ꯑꯄꯦꯟꯕ ꯄꯦꯟꯅꯗꯕ ꯐꯣꯡꯗꯣꯛꯅꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕ ꯃꯔꯛꯇ ꯃꯤꯐꯝ ꯐꯥꯎꯕꯗꯤ ꯐꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯦ꯫ ꯃꯤꯐꯝ ꯐꯝꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ 12 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯨꯝꯂꯤ꯫ 12 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯔꯤꯔꯛ ꯁꯨꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯉꯥꯡꯅꯈꯤꯕ ꯑꯗꯨ ꯅꯧꯍꯧꯅꯅ ꯄꯨꯊꯣꯛꯂꯒ ꯈꯟꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯃꯗꯤ ꯂꯨꯞ ꯈꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯇꯧꯕꯇꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕꯤ ꯑꯃ ꯌꯥꯎꯅ ꯍꯥꯏ ꯀꯣꯔꯠ ꯑꯍꯨꯝꯒꯤ ꯖꯁꯇꯤꯁ ꯑꯣꯏꯔꯤꯕꯤ ꯑꯍꯨꯝꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅ ꯍꯥꯎꯁꯇ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯁꯕꯖꯨꯗꯤꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯈꯟꯊꯕꯗꯤ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇ ꯄꯨꯊꯣꯛꯂꯒ ꯅꯩꯅꯔꯨꯕꯗ ꯁꯕꯖꯨꯗꯤꯁ ꯑꯣꯏꯒꯗꯕꯅ ꯅꯩꯅꯔꯨꯕ ꯆꯨꯝꯗꯦ ꯍꯥꯏꯕꯁꯤꯒꯤ ꯑꯆꯨꯝ ꯆꯨꯝꯗ ꯑꯗꯨꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯋꯥꯐꯝ ꯑꯣꯏꯔꯁꯅꯨ꯫ ꯇꯧꯕꯇꯕꯨ ꯃꯤꯅꯤꯠ 13 ꯔꯣꯝꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯥꯎꯁꯀꯤ ꯂꯤꯗꯔꯅ ꯄꯨꯊꯣꯛꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯒꯗꯕ ꯄꯨꯡ 15 ꯔꯣꯝꯒꯤ ꯃꯃꯥꯡ ꯑꯣꯒꯁꯠ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯟꯕ ꯑꯗꯨꯋꯥꯏꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯅꯕꯗ ꯍꯥꯡꯂꯤꯕ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯍꯧꯒꯗꯕ ꯄꯨꯡ 4-5 ꯔꯣꯝꯇ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗꯒꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯛꯂꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯍꯟꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ MLA 10ꯒꯤ ꯃꯅꯨꯡꯗ MLA 3ꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯌꯥꯎꯕꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯅꯤꯔꯛꯈꯤ ꯍꯥꯏꯕ ꯑꯁꯤꯅ ꯀꯨꯀꯤ MLA 10ꯒꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯗꯨꯅ ꯀꯔꯝ ꯇꯧꯕ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯣꯛꯂꯛꯏ꯫ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯕ ꯋꯥꯐꯝ ꯊꯝꯅꯈꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯁꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯅꯪꯈꯤꯕ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯄꯥꯊꯣꯛꯈꯤꯕ ꯁꯥꯟꯇꯤ ꯊꯝꯅꯕ ꯋꯥꯐꯝ ꯃꯌꯥꯝ ꯌꯥꯎꯕ ꯔꯤꯖꯣꯂꯨꯁꯟꯕꯨ ꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯆꯃꯝꯅꯕ ꯄꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤ 150-160 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ, ꯃꯤ 500-600 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ, ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯟ ꯀꯌꯥ ꯃꯔꯨ ꯐꯨꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ, ꯃꯤ 50-60 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯅꯆꯤꯡꯕꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛ ꯑꯅꯤꯃꯛꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤꯗꯤ ꯍꯥꯏꯕꯕꯨ ꯃꯤꯌꯥꯝꯒꯤ ꯄꯦꯟꯅꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯔꯛꯁꯤꯗ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯊꯣꯏꯗꯣꯛꯄ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯆꯠꯊꯔꯛꯂꯕꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤꯁꯨ ꯈꯨꯠ ꯍꯜꯂꯛꯇꯨꯅ ꯄꯪꯀꯥꯞꯇ ꯀꯥꯞꯅꯔꯛꯇꯨꯅ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅꯃꯛꯇꯤ ꯃꯊꯧ ꯇꯥꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯅꯨꯡꯗ 3ꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯌꯥꯎꯕꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯅ ꯑꯃꯗꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯌꯥꯎꯕ ꯉꯝꯂꯣꯏꯗꯕꯅ ꯁꯨꯇꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯒꯤ ꯆꯦ ꯊꯥꯔꯛꯈꯤ ꯍꯥꯏꯕ ꯑꯁꯤꯅ ꯆꯨꯝꯂꯕꯗꯤ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯨꯀꯤ MLA 10ꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ ꯀꯨꯀꯤ MLA 3ꯅꯗꯤ ꯌꯥꯅꯤꯡꯗꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯂꯛꯇꯕ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯣꯛꯂꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯌꯥꯕꯅꯤ, ꯅꯩꯅꯐꯝꯁꯨ ꯊꯣꯛꯏ꯫ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯃꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯅꯩꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯅꯩꯅꯔꯁꯅꯨ꯫ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯡꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯀꯅꯥ-ꯀꯅꯥꯅꯣ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯟꯗꯨꯅ ꯂꯩꯔꯕ ꯑꯃꯗꯤ ꯃꯗꯨꯗ ꯑꯊꯤꯡꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯃꯁꯤꯡꯗꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤ ꯑꯃ ꯂꯥꯛꯍꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫